Separate administration taliba Kukising Nakpak Tannarakle Nemcha Kipgen Namfuda Resign Taunaba Taksinkhre Manipuri Chief Minister Nemcha Kipgen District Fauduna Senapati de Thorum Yawasat Kibadugi Matung the Manipuri Maset set like a separate administration same never demand to riba Kukising Nakpak Tannarakle Han but the separate administration Kidamakta Kangpuki make the Miam Bukongzang Langjing Lamba Committee on Tribal Unity Kwatugi Thopupa Sing Deputy Sem Nemcha Kipgen Amasung Mahakima Puriba Kuki National Front KNF Kilusingba Semting Thang Kipgen Anigi Thong the Yaning Utuna Paktak and Resign Tauki Masigi Matung Tarakpada Surasan Pura Best of Kuki History and Identity Protection Committee Hyperloop Amagi Makai the Nemcha Kipgen Amadi Mahakima Puriba KNF Kilusingba Semting Thang Kipgen Anina Kang Popi District Kuki Miam Yapambagi Mayuka Tabuk Taure Makoina Haiba Yadaba Meeoi Amadi Loop Sing the Kihandunam Haraga Tabuk Taure Haina Maral Sirakli Kangpopi District Misam Amatana Maning Tamna Masagi Aning Bapamba Pongtok Saba Amadi Taubangamdre Nemcha Amasung Semtim Thang Anigi Tawung Asi Kuki Miamgi Aning Bapamba Adu Yaitat Pagi Matakta Democratic Widaba Tawung Amani KSP Kangpopi Makai de Pangba Tongan report Kimatung in the Nemcha Kipgen Amadi Mahakima Puro Anina Saktila Nasijana Duna Makoi Aning Bapamba Adu Karta Sanaba Kangan Bamaduda Yaninta Yeluba Meeoi the Kihanbagi Tawung Satabagi Matakta Kulgi Oina Kuki Community Oina Miam Punduna Warep Donabo Honabadusu Kuting Jindunangam Hundre Village Sifki Matau Power Makoi Anina Paisin Trail Lusing Bani Magna Kuki Miamgi Ikai Kumnaba Amadi Democratic Right Ikai Kumnatuna Tabuk Tabuna Sumbu Oigani Nemcha Kipgen Gima Puriba Suspension of Operation Gikuyak Pinaba Loop Amagi Lusingba Amani Oidibani Adubu Sudayal Ground Rule Amadi Yana Warul Adugi Mayokta Tabuk Taure Sugi Ground Rule di Kulai Piper Group Sing the Democratic Oiba Makai the Purokpadani Susi Tongan Kulai Piper Group Sing Amada Oina Pusin Naba Pandam the Kuyak Pinabani Adubu KNF Kilusingba Asidi Sataragliba Tabuk Tawung Sing Asina Kangpopi Kuki Community the Topam Kangdana Kuidau Titpa Matau Am Ohele Nemcha Kipgen Chief Minister Waikem Sangi Sarkar Yauduna Deputy CM from Paiba Asi Taudanaba Minister from the Resign Taunaba Lauruba Kaya the KNF Kikulai Paiba Kadar Singh Tazenduna Kihan Kanganba Pokale Heri Chonglabi yauna mafam tarukta combined force na koisilaga operation chathakre ta asigi taruk amasung 3 kilo na ba hinginongai matungda Chonglabi awang laikai yum amada bomb kapsenduna pikliba angang ani hatkiba amasung angang anigi mamabu na sokhankiba thodok thokraba matungda Security ki maikai de gilakhalakpa mathau taba thabak singi manung chana ngasi Chonglabi yauna tongan ba mafam tarukta combined force na hana koisilaga thi humbagi thabak chathakre haidi ngasi namidang thorakpa police control room gi cherol amada cordon amasung sas operation adu police na tongan ba Central Armed Police Force CAPF amasung army gi unit single loinana Bisnupur district ki tongan ba mafam singda Chathakibani operation asi ngasi upung 3 tagi hauraga ayupung 10 fawba chathaki ngasi ki combined force ke operation na pak sana koisilaga thi humbagi thabak chathakiba mafam singdi Chonglabi makha laikai Chonglabi Gurkhana Chonglabi Moirang Pokpa Gelmol Uyung Makong amasung upper canal gi area ni hari police ki cherol asida wafam sing asi fongdok Raglabasu ngasi chathaki bapak sana koisilaga thiumbagi thabakta Meeoi amata faba punba amasung kusukulai na chingba phangbagi wafam di palakide US ki aircraft nifu akayatoi nangki US amadi Iran gi marakta tha amarom chupna chathaki balan aduda US ki aircraft 38 akayatoi nangduna mangta ki haina di war zone report tawrakli US ki defense amadi military da best tawba news agency di war zone na tawrakli ba report asigi matung inna US ki aircraft F-15E Eagle E-3G Sentry amadi MC-130 Commando 2 yauna punna aircraft 38 akayatoi nangduna mangta ki hariba aircraft sing asigi manungda ayambadi landfamda mafam khangdana mangkibani hari US amadi Iran gi marakta songna kibalan aduda US ki aircraft da natana tongan ba advanced technology drone kaya sumangta ki US Armed Force ki 24 USAF MQ-9 Reaper drone yauna masing yauna drone kaya mangta ki report asina makata na hai US Armed Force ki fighter aircraft F-35AD Iran gi airspace ta paiduna operation chatharingai Iran na kapthaduna mangta hankibani hari Israel da Uganda gi military troop flag ama offer tawkre Uganda gi Chief of Defense Force Muhuzi Kaine Lugavana Israel da laibak adugi military troop flag ama offer tawkre Middle East da Israel na Iran amadi Lebanon ga songnari balano sida Israel da mateng pangnabagi damak Uganda gi maikai degi matam pummakta sem saduna lay Israel hari balaiba ase haukiba matamda Uganda gi damak lepkiba laibak amani matam aduda Israel na panglakiba mateng adugi kulang laman singba oina Israel da laiba aduda military troop flag ama thaduna hena mapangal kangkhatnabagi damak sem saduna lay hiram asigi matang da wari shananabagi damak Chief of Defense Force Muhuzi
Kaineru Gavana Israel chalagani haina phongdokre nakal amaromda Kaineru Gavana lakliba numit kuntranigi manungda Turkey ga hana leiniramba diplomatic ki oiba mari pumba kaktalagani haina Turkey da yamna chawna singnakre Uganda da best tauba news agency amana report tawrakpagi matung ina Uganda gi chief of defense force oibada natuna laiba adugi president Yoweri Museveni gi machanuppa su oriba Muhujina lakliba numit kuntrani gi manungda Turkey ga diplomatic ki mari kaktalagani haina phongdokhiba asigi mathakta Turkey bu ikaiba pibagi thawong uladuna yamlaba senpham kaya piraknabasu Turkey da khangankre Adubu hojik faubagi oina Turkey da Muhujina phongdokhiba wafam asigi matangda Uganda natraga Israel gi maikaidagi official oiba wafam amata phongdokpadi leitri report asigi matung ina Israel da military troop lak ama mateng pangnana basem saduna lei haina Muhujina phongdokcharabasu Uganda gi oina military personnel lising nifuga manga rom ta oigani haina su claim tarakli US amadi Iran gi marakta pung kungama thoichumna wari sanakhiba adu warushin purakpa ngamdana loishin khraba matung Uganda gi chief of defense force Muhuji Kaineru Gavana Israel da military troop kaya mating pangnana basem saduna lei haina phongdorakiba wafam asi Uganda lenga ki official oiba policy natraga lana gi oiba pambra haibadudi khangbangamdana leiri Andhra Pradesh concrete puba truck na karda nanshinbada high court ki advocate ama sire truck sing da polam ka hena hapchinduna lambi da khudong thiba thogalibasi yingsinbiu Andhra Pradesh ki Hyderabad Bish Yawara highway da concrete mixer truck ama control magduna longsin bada car amada nansin badagi high court ki advocate oriba Srinivas Rao Kauba Meeoi ama siri hairi thaudo adu advocate adugi gari aduna toll plaza ama lanthok na bahona ringai da concrete mixer truck adu brake fail oibadagi control magduna longsil lakpada laibak thibadagi advocate adugi car adu truck aduna longsil lakhiba mapada leiramduna Nanthekibani on Madhya Pradesh ki Shivpuri district asu luhongba nomakhakta ngairiba matai mana auto rickshaw da famduna leiringai da lambigi corner dagi leithorakpa pot ka hena puduna lakpa truck ama arumba heman khibana longsilakpada auto rickshaw aduda nankhaiduna matai mana makhudakta siri hairi India da pot ka hena puba truck kayana numit khudingi misi mina thogalibasida miyamna gari macha thaubada helmet uptabagidi fine thialaga truck singda ka hena pot hai Jay Hapjin duna kudong thialibasidi yengsin driba karigino haina pendaba phongdoknarakle US Iran gi wari sanaba waroshin phangdana loishin kre China na Iran da lan gi khulai pirabadi khudong chadaba mayoknagani Trump US amadi Iran gi marakta Islamabad na watem duna pungkun ngama thoichumna ingtapagi wari sanakrabasu nakalani gi marakta yasinaba ngamdana loishin kre ingtapagi wari sanabada US gi mihut singh buluching kiba Vice President JD Vance na US amasung Iran gi wari yasinaba amata yaudana loishin kiba adu US na Iran da nuclear khulai saba lepnaba phongdokhiba sing adu Tehran gi maikai digi ayaba pirakhidabadagini haiki Pakistan gi konung Islamabad tapungkun gama thoichumna lan gi waroshin puraknaba khananaina kiba adu da United States na Iran da nuclear gi khulai sadana bagi wafam thamkiba adu Irana khantagadabani hainasu Vice President JD Vance na phongdokhi Leiba anigi marakta West Asia da chathariba lan asi loishinabagi matangda wari sanakhiba adu warushin phangdana loishinkhiba adu Washington na kanglon gi wangmada amasung puba thangba ngamloidaba demand kaya thangalakibadagini hainasu Iran na phongdokre Iran gi foreign ministry gi wangangloi Ismail Baghai na wari sanabagi makha chathaba asi United States ki makha poli wari sanaba matamda US na leiba asi gi right amasung interest khangna thabak paikhalabadi ingtapagi wari asi warushin prakpa ngamgadabani haiki Diplomatic ki khongthang asi opposite side lairiba madugi thazaba amasung hakchin lobagi makha poli hainasu smell Baghai na makha tana phongdukhi nakalamaromda West Asia gi lan asi hena pauthok chauthokli basi China na Iran da lan gi khusukulai kaya pi badagini haina US President Donald Trump na phongdokpaga loina na lan gi khusukulai sing Iran da pirabadi achoba kudong chadaba mayoknagani hainasu Jackson Warul thamki White House tagi miyam gi Chatringagi mangoina na President Trump na paumising da China na Iran da lan gi khusukulai sing piriba asina achoba ayat apan piri makata na siguma khongthang asi paikhattaba na achumba oigani hainasu phongdokhi Amarom Strait of Hormuz da China na Iran na mine bomb sing fumlomgani haibagi chingnaba leibadagi US ki warship na Strait of Hormuz da demining operation chathaba haukre US President Donald Trump na Iran ga sanakhiba ingtapagi wari mapung phakidraba matungda Strait of Hormuz thingjinduna thamnaba US Navy da akanba yathang pikre malemgi khwaidagi mapangal kalliba United States Navy da Strait of Hormuz thingjinbagi khongthang asi kudaktagi haunaba yathang pikibaga loinana Strait of Hormuz da makhala matagi jahaz sing changsilakpa amasung thadoktuna chatpa yaroi hainasu akanba wafam sing thamkre Siap Del da Netsin nabada mioi kuntra swire asiba masing hengalakpa yari awang thangba Haiti da laiba puwariga sagona raklakba La Ferrier
Seattle-da miyam nepsinabada miyoi 30 sikre masing yamlaba miyoisingna puwariga sagonaraba lanbam aduda chahi thauram pangthoknabagi honarakpada nepsinabagi thodok thokpadagi miyoising adu sekhibani amasung sibagi masing hengalakpa yabigi oithokpa lei haina sulaiba adugi authority singna phongdorakre laibak thiba thodok adu Haiti na France tagi ningkha tamkiba 18 suba chahi chada sakiba lanbam adugi changfamda thokhibani haina North Department ki Civil Protection ki head Jean Henry Patrick na phongdokhi miyam aduna chahi ki kumon pangthoklingai da akanba nong churakpadagi miyoising aduna sinnakhibani haina su mari lenabasingna phongdorakhi UNESCO World Heritage Site ama oriba mafam aduda masing yamlaba mahiroi amasung lamkoibasingna chahi ki thauram pangthoknabagi thaurang tawringai da akanba nong churakpadagi miyamna khonglei thuna chanaba honarakpadagi laibak thiba thaudo adu thokhibani haina su Jean Henry Patrick na makha tana phongdokhi laibak thiba thaudo aduga mari leinana thamlakhiba leiba adugi active Prime Minister Alex Didier Phyllis amna laikhidrabasing adugi imung manungna nanghoriba awabada saruk yakhibaga loinana laikhidrabasing mafam dai kai khumnaba amasung awabasu phongdokhi luching basina makha tarduna highlight bak thiba thaudo aduda laikhidrabasing manungda inkhalagliba naha kaya su yauri thaudo aduda khudong thiba nangkhrabasing adugi masak maming khangdokpa ngamdabaga loinana kaya yamna sokhrabage haibadusu official oina khangba ngamdri Odisha da drone strike chathaduna miyoi ani hatkre Orthodox Easter Thorumga Mari Lenana Russiana ceasefire chananaba lauthokiba Pungfam adugi mangon na Ukraine gi Odisha city da Russia na makata na drone gi attack chathaduna miyoi ani hatkre kaya amana so pananghankre haina Ukraine da base tawba news agency amana report tawragli News agency asigi matung inna hokhiba thang janumiki numidang da Russia gi maikei da gi drone chamaga humfu sizinaduna Ukraine gi Black Sea port city da attack chatharaki adubu Ukraine Air Force na drone chamaga kuntraga humdoidi kapthaduna manganta hanki haina phongdorakli Amarom da Russia gi Defense Ministry gi maikei digi so hokhiba thang janumiki numidang da leiba adugi Air Force na Ukraine gi drone marfudaraga mapan Kaukhai du namang hantagan ki haina claim tawrakli ningsing bayabadi hokhiba sagol sen numita Russia gi President Vladimir Putin na Orthodox Easter lining tharunga mari lainana lakliba nongmaijin numit ki nungthil pung mari tabadagi hauduna pung kuntragani thoi chupna Ukraine da ceasefire chatnarwagani haina lauthokhi masida natana Ukraine gi President Zelensky gi maikei dagi su Orthodox Easter ga mari lainana President Vladimir Putin na laiba ani gi marakta ceasefire chatnanaba appeal tawrakli basi khanagani haina phongdokhiba laikhrei Panba yabadi hokhiba chahi kharagi mamangdagi hauduna leiba ani gi marakta akanba mongda soknariba lan asi leptuna wari sanabagi thabak paikhanaba tangai fadana ceasefire chatnaragani haina lauthoklebasu ceasefire thugaiduna makhatana lan soknaduna lakhibani ceasefire gi chana kanglon ngaktabagi matangda su leiba ani gi marakta amaga gi marakta maral thangjinaduna lakhibani Condition ani gi makhada Lebanon ga peace agreement tawnaba Israel na sem saduna lei haina Netanyahu na phongdokre Lebanon ga ingtapa mari ama thamnanabagi damak Israel gi maikaidagi condition ani gi makhada peace agreement tawnanaba sem saduna lei haina Israel gi Prime Minister Netanyahu na phongdokre Prime Minister Benjamin Netanyahu na mahakki official X account ta thadorakpa warol amada Israel gi maikaidagi Lebanon na tung koiba ingtapa mari ama thamnanabagi damak peace agreement ama tawnanaba sem saduna lei adubo agreement asi leibani gi marakta tungkoina nungsi chanaba puraknabagi condition amasung Hezbollah military manghanbana framework oiduna chathagadabani haina phongdorakli mangna makha tarduna Lebanon gi maikei dagi hokhiba March thada kayara khana peace talk chathanaba hajurakhiba lei adubu ma ki maikei dagi condition ani gi makha da hariba peace talk adu chathagani haina phongdokhiba su leikhre Hezbollah gi leiriba weapons sing mapung fana manghalaba matamda da peace agreement adu achumba oigani haina sumang na phongdokhi Netanyahu na Lebanon ga peace agreement gi matang da thamlakliba wafam asi Pakistan gi Islamabad ta pung kungama thoichupna US amadi Iran gi marakta peace talk chatharabasu warashin purakpa ngamdana loishin khraba matung phongdorakhibani Choirak asida Israel military gi maikei dagi hokhiba pung kunmari asida Lebanon gi kha thangbada leiriba Hezbollah gi tongan military site chani hena target tawduna thamli Israel gi maikei dagi changsiliba military campaign asi makhata na chathakigani haina su makhata rakli Umza 2024 dagi nupa macha ama mapana benda solon sinduna thamlamle nongpok thangba France leiba chahi mapan suraba nupa macha ama kumja 2024 dagi ma ki mapana ben manungda solon sinduna thamlambadagi authorities singna kanba ngamkre matam kuina angang adu ben manungda leirakibana masa soksinduna chatpa ngamdre angang adu kallaba matungda hospital makhata balaying chathaki amasung angang gi mapasu police na fare yumlona bada leiba miyoi singna Hagenbeck cha leiba khungang amadagi hokhiba ningthokaba numita ben adudagi angangi khonjel ama tarakpadagi police ta pau pikhibani hairi hariba khungang adu Switzerland amasung Germany gi ngamkhaigi lonabada leibani hairi police na farba mapa adu wahang paun chathakibagal loinana kumja 2024 dagi ben manungda thamkhibani haiba khangba ngamkhi
Kuki na Manipurda tangdu leitaba pamdri Maitei-sing Manipurgi buffer zone lanba yaroi ITLF. Yumnam Kemchana luchingba Manipurgi anauba lainga asina Manipurda tangdu leitaba puraknaba honaraliba thabak thoramsingda Kuki Furuf na yaningba faudri. Laingang na sinba meeting yaudana Kuki Jo Council na Kuki Furuf ki CSO singda kangankre. ITLF na Maitei amata buffer zone lanba yaroi haina amuka sohanna fongdokre. Manipur laingang na sindu na pangthoknaba thorang tawriba inter-tribe meeting asi Manipurda tangdu leitaba hanjilakle haiba utpa yanaba thorangni. Asiguma thorang asi thokliba irang asigi chap chaba waroisin purakringai pangthokpa aranba oigani. Maram asina district authority na Maitei Kuki Jo amasung Naga miyut sing puna mifam pangthoknaba thorang paikaliba sida Kuki Furuf ki Meeoi sing amatana saruk yaba yaroi haina fongdorakli. Amaramda Manipurgi buffer zone singda Maitei amatana fawraga chatpa yaroi haina Indigenous Travel Leaders Forum ITLF na amuhana fongdorakre. Manipurgi Chief Minister Yumnam Kemchana tha Asigi tarada Kangpokpi Faruga Senapati Chatkibada Natana Kangpokpigi Handbungda Changlakkiba Thaudok buffer zone thugaibani. Manipurgi irang asigi chapchaba waroshin purakringai Maitei amatana buffer zone thugaibi yaroi haina ITLF na thadurokpa cherol amana khangalakli. Cherol aduna hai chehe asigi February 12 gi resolution number ahum da yaukiba wafam political solution puraktriba fawba buffer zone lanba yahandaba haibasi ngakna chatkadabani. Hariba buffer zone ngakba haibasi pamdaba thaudok thoktana tangdu leitana leinabagi lambi ni haiki. Home Minister Govindas Konthaujamna Amit Shahga unaduna Manipurgi fibomgi matangda khanakre. Tha asigi taruk amasung taret ki ahingda Tronglaubi awang leikai imung amada bom kapsilaktuna Mamaga punna tumliba pikliba angang ani bom machena panbadagi laikhidaba amasung mamana soktuna laikanaba thaudo asibu yaningdaba fongdoktuna CRPF ki post ta thomjilluba singda nongmai kapthorakpadagi Meeoi kunthra rom sokpagi manungda micham ahum laikhidaba amasung litanda BSF ki personnel ama nongmaina kaptuna hatkiba yauna thoningdaba thaudok sing mathang thorakpadagi haujik Manipurgi oirakliba phibam asigi matangda Home Minister Govindas Konthaujamna Union Home Minister Amit Shahga unaduna khanakre. Home Minister Govindas Konthaujamgi Delhi ki khongchit asigi matangda pauche asina Chief Minister gi Secretariat gi phangba pauna haibada ma asi numiyung mamangda Delhi gi damak Imphal thadokibani ma ki khongchit asi maru oina Union Home Minister Amit Shahga unaduna Manipur gi haujik oiriba law and order gi matangda khannanabani hairaki. Amaramda Home Minister Govindas Konthaujamna suma ki social media platform da ngasi ma ka Union Home Minister Amit Shahga unaduna Manipur da haujik oiriba phibam gi matangda kupna khanare. Union Home Minister ga khanakibada state asida ingtappa hena lehanbaga loinana mara chelhanba yauna miyam gi apamba sing thabakta onthoknabagi wafam yawi hari. Union Home Minister na state asigi ngak senbagi yauna chakwa tharangda leptana mateng pangbirakpa amasung lepirakpa firef ki damakta su Union Home Minister buthagatpa fongdoraki. Home Minister Govindas Konthaujamgi ngasigi Delhi khongchat ki manung chana Union Home Minister Amit Shahga unaduna state asigi law and order gi fibam gi matangda mifam pangthokibasi mangna thawoina chatlaga unarubra natraga Union Home Minister gi maikaidagi mahak pulaknaba khangalakibra haibadudi chapchana khangmangam khide. Kuki terrorist kankhatpa lepu pikliba chahi manga gi nupa macha amasung tha manga khakta ngairibi nupi macha ama April 3 ki ahing pung amaga makhai muk tabada Kuki terrorist singna Tronglaubi da tamthina hatkiba thawong adubu Thadau Community International TCI na kanba mawngda condemn tawrakli. Tamthiraba thawdo asi handaki asina ahanba nate masi matam sangna state na action laukhataba amasung Kuki bu themduna loinaba sathiraba policy asina thoklani khangna thoanba thawdokni. Manipur gi miyamna makhal khudingi terrorism gi thabak singi mayakta lepkadabani loinana tokai tahanaba tangdu leita handanaba amasung pumthu thugainaba honaba ideology asi yade haiba khangangadabani haujik thabak paikhatpagi matam oiri haina Thadau Community International ki cherol amana fongduragli. Cherol asina makata na ha yamna ningthina sem saduna imunai mutahanaba amasung extremism gi network pakthok chawthorokpa marakta Kuki bu themduna penhanaba honaba asina oirakadauba sathiba phal adugi matangda matam sangnagi mamangdagi Thadau civil body singna hanjin section wa piduna lakhibani adubo asigumba warning sing asi thawoina tawdana lakhibani. Masigi mathakta imunai mutahanaba honaba forcing authority na legitimize tawnaba honai haibigi state government ga Kuki Jo Council KJC ga Guwahati da unakhiba aduna ulabani. Nakalamaramda Thadau NP Manipur gumba tasengna ingtapa puraknaba honaba civil society singbudi thawoina nathaiduna thamli. Masigi falni haujik thengnariba imunai mu taba thaudok sing asi imunai mu tahanaba honaba force pu namthanaba honabagi mahuta themduna loinarabadi mara leijardraba punsi kaya manglakpa tabani. Handakta Imphal da pangthokiba 9 suba state level Danger of Kuki Supremacism and Hun Thadau Cultural Festival 2026 tapa fongkiba Manipur in peaceful di
Danger of Kuki Supremacism and Radicalism haiba lairik aduna Kuki Supremacy ideology marai haigalakpa imunai mutahanaba honaba amasung identity politics na chingba manipulate tawbagi matangda marik chumna nainari hairi. Asigumba singnaba kaya asi mayoknarabasu thadaw community na advocacy dialogue amasung inter-community exchange maintain na chingba chathaduna tangdu leitaba phibam ama puraknaba honari haiba wafamsu cherol aduna fongdokli. Acid attack ta nupi ama seire Uttar Pradesh ki Kusingar da ngarang numidang athengbada nungsinaramba nupana yumda changlaklaga mahaka nungsinarambি chahi 13 surabi nupi amada acid attack chathabada nupi adu laikanaba ngamdana laikhidre. Kajal Yadav kaubi nupi asi mamaga tumduna leirungeda mahaka nungsinaramba nupa aduna yumgi thongnawdagi changlaklaga tumduna leiribi Kajal da acid haijilakhibani. Kajal Yadav mamai mamit pumnamak acid na Chakthek tuna laikanaba ngamdana siki mamasu laying sangda aruba phibamda laikanari attack asi Kajal Yadav atopa nupa amada luhongnabagi damak thorang khibadagi chatharakpani hairi.